ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯥꯈꯤ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯈꯤ ꯑꯁꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ, ꯃꯕꯨꯛꯁꯨ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥ ꯂꯧꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒ ꯈꯠꯅꯗꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯊꯣꯏꯅꯨ ꯑꯁꯤ ꯃꯤ ꯇꯤꯟꯅꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯏꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯃꯤꯅꯁꯨ ꯄꯥꯔꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯩꯈꯤꯁꯤ꯫" ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯕꯦꯝꯃ, ꯅꯪ ꯑꯃꯅ ꯀꯩꯊꯦꯜ ꯆꯠ ꯈꯨꯗꯤꯡꯒꯤ ꯐꯤꯔꯣꯜ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯐꯤꯔꯣꯜꯅ ꯎꯄꯨꯒ ꯆꯟꯗ꯭ꯔꯦ." ꯊꯣꯏꯅꯨ ꯄꯩꯗꯨꯅ, "ꯏꯃꯥ, ꯑꯩꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ." "ꯑꯣ, ꯂꯩꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯐꯤꯔꯣꯜ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯤꯒꯤ ꯊꯨꯞꯇꯨꯅ ꯊꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯅꯨ ꯑꯁꯤ ꯋꯥ ꯌꯥꯝꯅ ꯄꯦꯠꯂꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯑꯩꯅ ꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ, ꯑꯁꯣꯝꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ." "ꯍꯣꯏ, ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯏ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯁꯥꯎꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯩꯅ ꯐꯖꯅ ꯊꯨꯞꯇꯨꯅ ꯊꯝꯂꯒ ꯅꯪꯅ ꯂꯣꯏꯅ ꯆꯈꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯄꯥꯝꯕ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯅ ꯆꯈꯥꯏꯔꯝꯂꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯍꯥꯟꯅ ꯊꯨꯞꯆꯤꯜꯂꯝꯃꯨ, ꯑꯗꯨꯒ ꯅꯃꯥꯅ ꯆꯠꯄ ꯌꯥꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯆꯠꯄꯒ ꯌꯥꯔꯣꯏ." ꯊꯣꯏꯅꯨ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗ ꯈꯔ ꯁꯥꯎꯅ ꯌꯦꯡꯗꯨꯅ, "ꯑꯦ ꯍꯅꯨꯕꯤ, ꯄꯣꯠ ꯂꯩꯔꯕꯗꯤ ꯈꯔꯁꯨ ꯆꯈꯥꯏꯕ ꯇꯥꯕ, ꯐꯤꯔꯣꯜ ꯐꯖꯕ ꯌꯣꯜꯂꯕꯗꯤ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ, ꯅꯪꯅ ꯐꯤꯔꯣꯜ ꯐꯖꯕ ꯌꯣꯟꯗꯕꯒꯤ ꯅꯠꯇ꯭ꯔ ꯂꯩꯗ꯭ꯔꯤꯁꯦ." ꯁꯥꯈꯤ ꯃꯆꯥꯕꯨ ꯆꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯍꯦꯟꯅ ꯊꯧꯖꯤꯜꯂꯤ꯫ "ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯐꯤꯔꯣꯜꯅꯦꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯁꯦꯠꯅ ꯆꯥꯅꯔꯨꯕ ꯐꯤꯔꯣꯜꯕꯨ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯒꯁꯨ ꯂꯩꯗꯦ ꯀꯥꯏꯅ ꯁꯥꯎꯔꯤꯅꯦ꯫ ꯍꯣꯏ ꯕꯦꯝꯃ, ꯄꯣꯠꯇꯣ ꯌꯣꯟꯅꯤꯅ ꯌꯣꯜꯂꯗꯤꯅꯦ ꯐꯖꯕ ꯃꯌꯥꯝꯅ ꯂꯩꯅꯤꯡꯒꯗꯕ ꯌꯣꯜꯂꯨ, ꯑꯃꯟ ꯑꯀꯥꯏ ꯃꯥꯟꯕꯁꯤ ꯌꯣꯜꯂꯒ ꯀꯅꯥ ꯂꯩꯕꯤꯗꯧꯔꯤꯒꯦ, ꯑꯗꯨꯒꯁꯨ ꯂꯩꯕꯤꯗꯦ ꯀꯥꯏꯅ ꯁꯥꯎꯕꯁꯨ ꯁꯥꯔꯤꯅꯦ." ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯁꯥꯎꯅ, "ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯃꯥ ꯃꯆꯥꯅꯣ? ꯃꯆꯥꯁꯤꯅ ꯑꯍꯜ ꯑꯃꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯅ ꯉꯥꯡꯂꯤꯕꯁꯦ ꯆꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯃꯥꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯤꯗꯣꯡꯉꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯈꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎ ꯅꯈꯣꯏꯒꯤ ꯅꯃꯥꯅ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯁꯥꯈꯤ ꯃꯃꯤꯠ ꯑꯣ ꯃꯅꯥꯎ ꯇꯧꯗꯨꯅ, "ꯅꯪ ꯀꯩꯗꯧꯗꯣꯏꯕ? ꯍꯥ? ꯑꯩꯈꯣꯏꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯔꯣꯏ, ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ?" ꯄꯣꯠꯐꯝ ꯐꯝꯂꯤꯕꯤꯗꯨ ꯁꯥꯎꯅ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯍꯧꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦꯗꯣ ꯅꯃꯥꯅ ꯆꯥꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯁꯥꯈꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯣꯏ꯫ ꯊꯣꯏꯅꯨ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯈꯤꯕꯗꯨꯗ, "ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯝꯒ ꯐꯣꯏꯅꯦ, ꯃꯁꯤꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤꯁꯦ, ꯃꯁꯤ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯁꯝꯗꯣ ꯐꯣꯏꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯁꯝ ꯐꯣꯏꯅꯔꯝꯕꯗꯨ ꯊꯥꯗꯣꯛꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯒ ꯁꯥꯈꯤꯒꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯆꯥꯗ ꯇꯨꯁꯤꯟꯗꯨꯅ ꯅꯈ꯭ꯋꯥꯡ ꯑꯗꯣ ꯇꯦꯛꯄ ꯑꯣꯏꯔꯣ, ꯂꯩꯁꯥꯕꯤ ꯅꯪꯁꯨ ꯆꯤꯟ ꯀꯟꯃꯜꯂꯤ, ꯅꯨꯄꯥ ꯐꯪꯉꯣꯏ." ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯄꯦꯟꯗꯅ ꯂꯥꯎꯍꯧꯏ꯫ ꯃꯃꯥ ꯃꯆꯥꯗꯨ ꯏꯀꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦ ꯉꯥ ꯌꯣꯟꯐꯝꯗ ꯆꯪꯂꯛꯇꯨꯅ ꯉꯥ ꯑꯃ ꯂꯩꯔꯝꯃꯤ꯫ "ꯏꯆꯦ, ꯉꯥꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ?" "ꯕꯦꯝꯃ, ꯂꯨꯄꯥ 5 ꯈꯛꯇꯅꯤ, ꯌꯥꯝ ꯆꯥꯎꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯗꯧꯕ ꯉꯥꯅꯤ, ꯃꯤꯉꯣꯟꯗꯗꯤ ꯂꯨꯄꯥ 6ꯇ ꯌꯣꯟꯕꯅꯤ, ꯑꯍꯥꯟꯕ ꯈꯨꯂꯥꯡꯈꯥ ꯑꯣꯏꯕꯅꯤꯅ 5 ꯈꯛ ꯄꯤꯕꯤꯔꯝꯃꯤ." "ꯀꯩꯅꯣꯗ ꯏꯆꯦ, ꯉꯥ ꯃꯆꯥꯁꯤꯗ ꯂꯨꯄꯥ 5 ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯉꯥ ꯑꯃꯨꯛꯇ ꯂꯩꯔꯒ ꯆꯥꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ." "ꯍꯣꯏ ꯕꯦꯝꯃ, ꯉꯥ ꯃꯆꯥꯗꯗꯤ ꯍꯣꯡꯕꯅꯤ, ꯑꯆꯧꯕꯗꯤ ꯇꯥꯡꯉꯤ. ꯏꯕꯦꯝꯃ ꯍꯣꯏꯅ ꯆꯥꯔꯤꯕ ꯉꯥꯗꯣ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯅ ꯌꯣꯜꯂꯤ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕꯗꯤ ꯑꯣꯏꯔꯝꯂꯔꯣꯏ. ꯄꯥꯝꯃꯦ ꯂꯧꯔꯣ, ꯄꯥꯝꯗ꯭ꯔꯦ ꯇꯣꯛꯑꯣ, ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ, ꯋꯥ ꯌꯥꯝ ꯉꯥꯡꯕ ꯇꯜꯂꯤ." ꯁꯥꯈꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯁꯤꯒꯤ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤꯁꯤꯗꯤ ꯃꯉꯛꯄꯨ ꯑꯗꯨꯝ ꯍꯥꯏꯒꯠꯂꯤꯗ. ꯏꯃꯥ, ꯉꯥꯗꯣ ꯀꯣꯛ ꯂꯧꯔꯣ, ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯨꯏꯅ ꯂꯦꯞꯄꯁꯦ ꯌꯥꯝ ꯋꯥꯏ." "ꯍꯣꯏ, ꯂꯧꯔꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯂꯨꯄꯥ 5 ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯤꯗ, "ꯏꯆꯥꯇꯣꯝꯕꯤ, ꯏꯃꯥꯕꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ,
ising khita ka lausan thoinu isu sugatuna ma ai ising kan baga ngamaroi kaithel chatlubagi wabani haji ni hakta tumki ke ising thakninglaga na ima ko kalaga thau asi hairamduna thoinu imungda sangki pakhol amata haibada nongmate hek harau harau na yad masiga ngang siman tanbadi mapang kaba makai talab pot singsi pusinduna imungda sanglage ai sungi hek pot haru jabadi thabak amata tawba ngamlaroi asi haiduna saki masu imungda sangkiram pari masu magi matau kharaga migi yum saba satlam naihan awa pothaba oina makoi masen wari sanarami amuzau pari da yengduna asum haire idaw nahando itawgi sanupi thoinuga khoi makhagi tai malaibiga yam thikna khatna krama mina haibada masam phoine yintai dubu kaigini to khang pari humang tai thok na haire khangjre dei tawis kari haiga dabu ekhoi maga iselga sina mi pakat takhani ekhoi lekai da ekhoi maga iselga na khatna daba mi bo yei leiram ga do mantri itaw nang nupi ga thiuran natradi natu do yang warani pari ngak kaigini tawdudi onoi maga iselga na otpada mangani sakau numita mayumdagi hanba ngamdoreidana tawruktana pharak tajani ko aisu adu khanbada nupi ga thido bu tasengna tallabani amuzauna isala isagi taplibu khutab aduga itawoigi ima ga iselgana chabi budi soichri aduri ni taw laizana marol nga wangang baga ngamjachre asumna amuzau ga pari ga do thabak suna suna wari sari somda mama masa ani dudi kaithel halakpadagi tumbaduna numit taradu phawba hawgatlamde parina thabak halakpada walangkokta phi phawduna leirambadu ubada ikhoi magi selga dubu karai dum chakhrabaza numit tarasi phawba phi phawribase losinde haibida pari imunglam do onsinduna mama bu kaurami sakhi sutumlambadagi masana kaubudu tabada mapanda thoklai o kaidaurage halakpaga yumda sangaktabi mangol asi leptuna ima bu kauribasibo ima hoi bu kara kara satlugi numit tarasi phaw polangkokta phi dum phawroga thamibasibo adugi oiria nangni ima bu kauribasidia amu kaudrasu nang ko lausilaga changakpa yadro ima polangkokta phawribasi phanikni phanik asibu nasanu kamai lausindoi phanik oiraga kaidaurage phanik sia namaga nasalgagi kaisu kaide hayeng natugi phaniki nang paininya asumna ngang-ngangduna polangkoktagi phanik adu lausilami sakhi masada mu yengduna hey nakhong nakhuto hamdringaida ima ngasai kaithel-dagi nga lerakpani madu hana semdoklam ima chak thongnaba tawrage imani kaidauba kaithel chatluriba ho posai khara yenglubane kaithel chatpabu kari oinege imasu nasanupi sak phajabido amuk tawdokluki ngasai kaithel halakpadagi tumbaduna hauji phaw hawgalakte aduga nga du senba hawro ima sak thongba hawradawni asi haiduna sakhi imungda sangkhirami parisu nga du semnaba tawri sakhi masanupigi kada sanglai thoinu madi maya launa kaduna kana nakhokni sakhi masanupina tumlibudu uraga haise kaya da nungai maya ga sikaraga matinse ororo taum kai tumlim tawi siamune mase sakhi masagi masadu nomduna bemau hawgatlone nangbo numit tare hore numidang tumbaga amata yararoini nangbo thoinu mamitu noiduna ma ikhoita so halaba o halae maningda nga semhauri imasu chak thongnang batawrage nangsu maroi mapanga semula hoi lagi chalam sakhi su masagi kadagi thokirami thoinu su hawgatuna chakhumda sanglaktuna maroi mapanga du semlami asumna sakhina nga adu bahawna thongduna mama masama khoi ahum chaminarami parina ikhoi mase masin khara kanbagi wada thongmu thakpudi yamai report ni thoinu noktuna asengba taso ikhoi mase machin jam kanmani ngasai su kaithel phami nupi maga masam phoinari bani aina sam phoinari bado nangi wahaudagi natro tumin saktu sauko ai ba riambada isaw yam lang halakan imangi sergana sakhi mafam khudingmak mi khatna dan halakpa yauji tok khatna ga halai khatna ba hawraklabadi khatna ba tabani kai adu khara hemale haiba ni niyam ngangnaraba ngangning ba makai ngangna jasan mai talaga toksakhini asi haiduna jak adu sarami nongmagi numitni pari maga nungsinajaba liklaga selam pari na amuzauta taw nangna ikhoida satuna pause ima dawta tamluso ima da soiduna pakhatlamgani amuzau makok khotuna nang nupi sele haibase noi ma da hairu do sini hena ai tankre noi magi mo ongdu kishu dawri taw
ꯍꯥꯏꯐꯦꯠ ꯍꯥꯏꯔꯨꯗ꯭ꯔꯗꯤ ꯄꯥꯈꯠꯂꯅꯤ ꯇꯧꯕꯅꯤ ꯐꯔꯦꯁꯦ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯅꯣꯏ ꯐꯖ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎꯗꯨ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯖꯥꯎ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯨꯅ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯄꯥꯔꯤꯅ ꯑꯩꯕꯨ ꯂꯥꯟꯐꯝꯗ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯃꯨꯖꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯦ ꯇꯥ ꯑꯃꯨꯖꯥꯎ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯊꯣꯏꯅꯣ ꯑꯩꯁꯤ ꯅꯣꯏ ꯇꯥꯆꯧꯒꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯀꯔꯤ ꯄꯥꯎꯅꯣ ꯇꯥ ꯑꯃꯨꯖꯥꯎ ꯑꯇꯩ ꯅꯠꯇꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏꯒꯤꯗ ꯑꯇꯩ ꯅꯠꯇꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯏ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯊꯣꯏꯅꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦꯕ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯊꯣꯏꯅꯣ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯑꯃꯨꯖꯥꯎ ꯃꯥꯗꯤ ꯊꯣꯏꯅꯨꯅ ꯃꯃꯥ ꯀꯧꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯥꯈꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯃꯄꯥꯟꯁꯤꯗ ꯃꯦꯃꯥ ꯈꯣꯡꯗꯨꯅꯃꯛ ꯂꯩꯔꯤꯕꯗꯤ ꯍꯣ ꯄꯂꯦꯝ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ ꯍꯥꯏꯗꯅ ꯇꯥ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯝꯃꯤ ꯁꯥꯈꯤ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯇꯥꯆꯧꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯦꯜꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯏꯃꯨꯡ ꯀꯃꯥꯏꯅ ꯇꯧꯋꯦꯒꯦ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯃꯥ ꯑꯗꯨꯗꯤ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯦ ꯇꯥ ꯑꯃꯨꯖꯥꯎꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯍꯪꯉꯣꯏꯌꯦ ꯅꯪꯗꯤ ꯁꯣꯅꯣ ꯑꯁꯨꯕꯤꯅꯤꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯈꯤꯗꯧꯅꯤ ꯁꯥꯈꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤꯅ ꯑꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤ ꯃꯧ ꯈꯔ ꯍꯧꯔꯗꯨꯅ ꯃꯃꯧ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯏꯟꯗꯣꯝꯆꯥ ꯁꯥꯈꯤꯌꯥ ꯅꯃꯧ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯁꯥꯈꯤ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯛ ꯐꯖꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯒꯤ ꯁꯛꯀꯤꯗꯤ ꯊꯤꯔꯁꯨ ꯀꯥꯏꯗꯦ ꯑꯑꯣꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯀꯗꯕꯤ ꯁꯅꯥ ꯂꯨꯄꯥꯅ ꯇꯤꯛꯊꯕ ꯃꯈꯩ ꯎꯠꯂꯛꯀꯗꯕꯤ ꯏꯃꯧ ꯑꯣꯏꯅ ꯄꯥꯝꯃꯤ ꯃꯧꯁꯤꯡꯗꯨ ꯁꯥꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯂꯤꯛꯂꯥ ꯃꯥꯅꯗꯤ ꯃꯅꯤꯝ ꯑꯣꯏꯒꯗꯧꯔꯤꯕꯤ ꯁꯥꯈꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯁꯥꯈꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯁꯦ ꯄꯥꯔꯤꯒꯤ ꯃꯃꯥꯅꯤ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕ ꯀꯔꯝꯕ ꯈꯨꯜꯗꯒꯤꯅꯣ ꯂꯤꯛꯂꯥ ꯇꯞꯅ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯂꯤꯛꯂꯥ ꯀꯧꯏ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯕ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯤ ꯁꯦꯟ ꯄꯥꯏꯕ ꯏꯔꯩ ꯂꯩꯇꯕꯅꯤ ꯅꯄꯥ ꯅꯃꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯧꯅ ꯀꯌꯥꯝ ꯎꯏ ꯃꯧ ꯑꯃꯅ ꯏꯟꯗꯣꯝꯆꯥ ꯋꯥꯔꯤꯗꯨ ꯌꯨꯝꯗ ꯑꯣꯏꯅ ꯁꯥꯎꯔꯁꯤ ꯃꯧꯁꯤ ꯄꯨꯗꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗꯣ ꯐꯖꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯊꯤꯜꯂꯛꯂꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯃꯥꯗꯤ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ ꯁꯥꯈꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯀꯔꯤ ꯊꯤꯜꯂꯛꯑꯅꯨ ꯍꯥꯏꯔꯛꯑꯦꯕ ꯑꯩꯅꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯒꯤ ꯀꯥꯏꯅ ꯑꯁꯥ ꯇꯧꯔꯒ ꯂꯥꯏꯔꯕꯤ ꯆꯨꯗꯠꯅꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯨꯗꯅ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕꯁꯤ ꯂꯣꯏꯅ ꯀꯥꯏꯔꯕ ꯑꯁ ꯏꯃꯨꯡꯗꯣ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅꯕꯨ ꯊꯤꯜꯂꯛꯑꯅꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦꯕ ꯃꯁꯛꯁꯤ ꯎꯕꯗ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯥꯜꯂꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯨꯝ ꯑꯣꯛ ꯈꯣꯡꯗꯅ ꯀꯞꯂꯤ ꯁꯥꯈꯤ ꯃꯧ ꯑꯃꯅ ꯏꯟꯗꯣꯝꯆꯥ ꯀꯞꯄꯗꯣ ꯑꯃꯨꯛꯇ ꯇꯣꯛꯄꯤꯌꯨ ꯃꯧꯁꯤꯅ ꯇꯥꯈ꯭ꯔꯒ ꯃꯊꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯃꯣꯏꯅ ꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯁꯤꯗ ꯆꯥꯎꯅ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯕꯨ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯇꯥꯔꯒ ꯃꯃꯥꯏꯁꯤ ꯏꯀꯥꯏꯗꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯗꯤ ꯐꯔꯗꯧꯅꯤ ꯑꯩꯅꯦ ꯃꯁꯦ ꯏꯃꯧ ꯑꯣꯏꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ ꯏꯟꯗꯣꯝꯆꯥ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯂꯝꯕꯅꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯍꯧꯖꯤꯛ ꯏꯟꯗꯣꯝꯆꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯃꯧꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯥꯈꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯉꯝꯂꯣꯏ ꯑꯗꯨꯝꯅꯒ ꯈꯟꯕ ꯉꯝꯂꯣꯏꯌꯦ ꯂꯥꯏꯔꯁꯨ ꯅꯠꯇꯕꯤ ꯃꯥꯕꯨ ꯁꯥꯈꯤ ꯑꯩꯒꯤ ꯏꯃꯧꯅꯤ ꯈꯟꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯥꯈꯤ ꯑꯩꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯒꯅꯤ ꯃꯃꯥ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯊꯣꯏꯅꯨ ꯃꯥꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯤ ꯑꯑꯣꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯀꯗꯕ ꯅꯨꯄꯤ ꯈꯜꯂꯒ ꯂꯧꯏ ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯦ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯃꯉꯛꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯈꯤꯁꯤꯔ ꯁꯤꯗꯒꯤ ꯑꯩꯗꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯉꯣꯟꯗ ꯏꯅꯝꯃ ꯀꯧꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯧꯁꯤꯡꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯔꯤ ꯀꯩꯅꯣꯅꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯕꯣ ꯃꯤꯔꯣꯜ ꯑꯝꯇ ꯉꯥꯡꯗꯦ ꯍꯥꯏꯕꯅꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯑꯣꯟꯄꯣꯠꯇ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯑꯣꯟꯄꯣꯠ ꯑꯁꯨꯛ ꯌꯥꯝ ꯆꯣꯛꯄꯁꯤꯕꯨ ꯀꯔꯤ ꯃꯃꯥ ꯃꯆꯥꯅꯣ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯧꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ
ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯧꯁꯦ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯑꯣꯠꯄꯤꯈ꯭ꯔꯅꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯏꯆꯝ ꯆꯝꯖꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯧꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯈꯤꯒ ꯊꯣꯏꯅꯨꯒꯅꯗꯤ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ ꯁꯥꯈꯤꯒ ꯊꯣꯏꯅꯨꯒꯅ ꯂꯤꯛꯂꯥꯕꯨ ꯌꯥꯝ ꯑꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯝꯗꯦ ꯃꯅꯦꯝꯒ ꯃꯖꯜꯒꯅ ꯐꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯐꯤꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯤꯌꯥꯝ ꯑꯗꯨ ꯊꯥꯗꯩ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯁꯤꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯁꯨꯗꯣꯛꯁꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯪꯅꯕ ꯁꯨꯒꯗꯕꯅꯤ ꯍꯦꯛ ꯀꯪꯗ꯭ꯔꯕ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯄꯤꯖꯔꯣꯏꯗꯕꯅꯤ ꯂꯤꯛꯂꯥ ꯊꯣꯏꯅꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯝꯕꯅꯤ ꯑꯩꯉꯣꯟꯗ ꯅꯝꯍꯩ ꯇꯧꯒꯅꯨ ꯏꯅꯝꯃ ꯍꯥꯏꯅ ꯀꯧ ꯊꯣꯏꯅꯨ ꯁꯥꯎꯅ ꯂꯤꯛꯂꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯏꯅꯝꯃ ꯀꯧꯍꯟꯅꯤꯡꯕꯩ ꯋꯥꯅꯤꯅꯦ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯪꯉꯣꯟꯗ ꯊꯣꯏꯅꯨ ꯑꯣꯏꯅ ꯏꯅꯝꯃ ꯀꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯅꯄꯥꯗꯨꯅꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯂꯒ ꯑꯋꯨꯟꯄꯣꯠ ꯄꯤꯅꯨꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯅꯈꯣꯏꯒꯤ ꯅꯃꯥꯅꯄꯥꯗꯣ ꯃꯣꯏꯕꯨ ꯉꯛꯄꯗꯤ ꯑꯩ ꯂꯩꯇꯦ ꯂꯤꯛꯂꯥ ꯃꯃꯥ ꯃꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯗꯨꯗ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯏꯅꯣ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯣ ꯏꯅꯝꯃꯗ ꯆꯩ ꯉꯥꯡꯉꯨ ꯏꯅꯝꯃ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯕꯨꯗꯤ ꯄꯟꯗꯨꯅ ꯉꯥꯡꯒꯅꯨ ꯊꯣꯏꯅꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯃꯥ ꯅꯄꯥ ꯄꯜꯂꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯈꯔ ꯄꯟꯗꯨꯅ ꯉꯥꯡꯗꯧꯔꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯤꯡꯅꯥꯏ ꯅꯨꯄꯤ ꯈꯪꯍꯧꯗꯦ ꯂꯤꯛꯂꯥ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯊꯣꯏꯅꯨ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯝꯃꯤ ꯂꯤꯛꯂꯥ ꯊꯣꯏꯅꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯩ ꯊꯥꯗꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯊꯣꯏꯅꯨ ꯏꯅꯝꯃ ꯂꯥꯜꯂꯤ ꯏꯅꯝꯃꯁꯨ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯕꯗꯒꯤ ꯏꯆꯜꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯅꯪ ꯏꯅꯝꯃꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯊꯣꯏꯅꯨ ꯁꯥꯎꯅ ꯂꯤꯛꯂꯥꯗ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯊꯣꯏꯅꯨ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ ꯁꯥꯈꯤꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯏ ꯍꯩ ꯀꯩꯗꯧꯔꯦ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯅ ꯊꯣꯏꯅꯨ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯥ ꯑꯩꯅ ꯏꯅꯝꯃꯗ ꯑꯩꯒꯤ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯦ ꯐꯤ ꯈꯔ ꯁꯦꯝꯇ ꯁꯨꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯏꯅꯝꯃꯅ ꯉꯝꯃꯣꯏ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯔ ꯍꯥꯏꯗꯅ ꯅꯆꯥꯒꯤ ꯃꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯅꯤ ꯏꯃꯥ ꯁꯥꯈꯤ ꯁꯥꯎꯅ ꯀꯔꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯏꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯈꯖꯥꯏꯗ ꯑꯣꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥꯗꯣ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯈꯨꯄꯥꯛꯅꯒꯁꯨ ꯊꯥꯕ ꯁꯥꯔꯗꯅ ꯂꯤꯛꯂꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯅꯃꯧꯅ ꯊꯣꯏꯅꯨꯗ ꯈꯨꯄꯥꯛꯅ ꯊꯥꯕꯅꯤ ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯅꯃꯧꯅ ꯊꯥꯕꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯊꯥꯕꯅꯤ ꯀꯥꯏꯅ ꯃꯁꯤ ꯃꯁꯝꯁꯤ ꯐꯣꯏꯗꯠꯀꯦꯗꯣ ꯃꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤꯅ ꯃꯃꯧꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯊꯣꯏꯅꯨ ꯃꯥꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯅꯝꯃꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯔꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯎꯔꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯨꯕꯗ ꯃꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯀꯅꯤ ꯈꯜꯂꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯗꯦ ꯑꯔꯨꯕꯤꯗꯨ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯤꯋꯥ ꯉꯥꯡꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯏꯆꯦ ꯀꯣꯡꯀ꯭ꯋꯥ ꯃꯇꯝ ꯑꯍꯥꯎꯕ ꯑꯝꯇ ꯇꯞꯄꯤꯔꯛꯎ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯏꯆꯦ ꯇꯞꯄꯛꯀꯦ ꯍꯣꯏ ꯏꯆꯦ ꯉꯥꯏꯒꯦ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧꯗꯨꯗꯤ ꯃꯅꯦꯝꯕꯣꯛꯀ ꯃꯆꯟꯅꯨꯄꯤꯒꯅ ꯃꯁꯝꯒ ꯐꯣꯏꯗꯅ ꯈꯨꯄꯥꯛꯅꯒ ꯊꯥꯗꯅ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯃꯧꯗꯣ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯠꯄꯤꯕꯗ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧ ꯍꯥꯏꯕꯗꯤ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯗꯨꯔꯣ ꯍꯣꯏ ꯃꯥꯅꯤ ꯏꯆꯦ ꯃꯧꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯃꯧ ꯑꯁꯤ ꯇꯧꯕꯤꯔꯤꯕꯁꯦ ꯌꯦꯡꯍꯩꯕ ꯆꯠꯅꯗꯦ ꯃꯤ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯗꯣ ꯄꯨꯔꯥ ꯃꯤꯅꯥꯏꯗꯧꯅꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯅ ꯐꯨꯕꯗ ꯃꯧꯗꯣ ꯁꯤꯗꯧꯔꯕꯅꯤ ꯅꯍꯥꯟꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯦꯅ ꯑꯃꯨꯛꯇꯣꯏꯕ ꯅꯠꯇꯦ ꯄꯥꯔꯤꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯒ ꯃꯆꯜꯒꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯖꯥꯠꯅꯣ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯁꯥꯈꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯁꯨ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯃꯤ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯗꯨ ꯂꯧꯗꯅ ꯀꯅꯥꯝ ꯍꯦꯛ ꯇꯤꯟꯅꯕ ꯌꯥꯗꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯈꯥꯝꯂꯨꯒꯗꯕꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯅꯈꯣꯏꯒꯤ ꯅꯊꯧꯔ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯦ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ
ꯄꯥꯔꯤ ꯃꯥꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯏ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ? ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯏ ꯍꯥꯏꯗꯅ ꯉꯥ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯉꯁꯤ, ꯑꯩ ꯁꯦꯝꯃꯒꯦ, ꯑꯗꯨꯒ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯅꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯈꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯥꯈꯤ ꯉꯥꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯗꯤ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯉꯥꯒ ꯌꯥꯝ ꯂꯩꯔꯕ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯅꯣꯡꯃꯇ ꯉꯥ ꯂꯩꯔꯛꯇꯕꯅꯤ꯫ ꯅꯃꯥ ꯑꯩ ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯛꯄ ꯉꯥꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯛꯂꯤꯕꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯗ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯨꯝꯃꯤꯗ ꯏꯆꯥꯁꯦ꯫ ꯄꯥꯔꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯏ ꯍꯥꯏꯗꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯍꯣꯏ ꯌꯥꯔꯦ, ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯏꯃꯥꯁꯨ ꯃꯤꯠ ꯄꯥꯜꯂꯦ, ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯎꯏ ꯂꯤꯛꯂꯥꯗ ꯃꯣꯟꯁꯤꯟꯗꯨꯅ, ꯉꯥꯁꯤ ꯌꯥꯝꯅ ꯊꯣꯡꯉꯨ, ꯆꯥꯕꯒ ꯌꯥꯗ꯭ꯔꯕ ꯅꯀꯣꯛꯇꯨꯗ ꯍꯩꯔꯦ ꯈꯪꯉꯤ꯫ ꯄꯥꯔꯤ ꯈꯔ ꯁꯥꯎꯅ, ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ? ꯑꯩ ꯅꯍꯥꯟꯗꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕ꯫ ꯂꯤꯛꯂꯥꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ, ꯏꯃꯥꯒꯤꯅ ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕꯤꯌꯨ, ꯃꯤꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩꯗꯤ ꯍꯥꯏꯒꯅꯨ꯫ ꯃꯥꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯁꯥꯈꯤ ꯃꯊꯕꯥꯛ ꯑꯗꯨ ꯐꯨꯗꯨꯅ, ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥꯏ ꯄꯦꯝꯃ, ꯏꯆꯥꯗꯤ ꯏꯃꯥꯅ ꯅꯇꯨꯁꯤꯗ ꯉꯥꯡꯕꯁꯦ ꯁꯥꯎꯅꯤꯡꯂꯤꯕ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯣ ꯁꯨꯝꯈ꯭ꯔꯦ, ꯏꯆꯥꯁꯤ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ꯫ ꯕꯦꯝꯃ ꯅꯪꯁꯤ ꯅꯨꯄꯥ ꯁꯨꯝꯕꯒꯗꯤ ꯍꯩꯗꯀꯣ, ꯍꯩ ꯌꯥꯝ ꯍꯩ꯫ ꯄꯥꯔꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ꯫ ꯁꯥꯈꯤꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯌꯥ ꯀꯥꯗꯨꯅ ꯅꯥꯈꯣꯛꯂꯤ꯫ ꯁꯥꯈꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ, ꯃꯁꯤꯅ ꯇꯧꯒꯤ ꯇꯧꯔꯒ ꯂꯩ, ꯑꯁꯨꯛ ꯌꯥꯝ ꯇꯨꯝꯕ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨ ꯇꯟꯅ ꯃꯃꯤꯠꯀꯥꯗꯣ ꯄꯥꯡꯅꯤꯡꯕꯣꯏ ꯄꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯄꯂꯦꯝ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯕꯣ? ꯅꯪꯒꯤ ꯇꯨꯝꯕꯒꯤ ꯋꯥꯒ ꯂꯥꯏꯔꯤ, ꯑꯔꯨꯕ ꯋꯥ ꯈꯟꯅꯁꯤ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯍꯣ ꯅꯕꯨꯡꯁꯦ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯑꯁꯤꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯃꯇ ꯉꯥ ꯂꯩꯔꯛꯇꯕ ꯃꯥꯅ ꯉꯁꯤ ꯉꯥꯒ ꯂꯩꯔꯛꯇꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯉꯥꯡꯉꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕꯅꯤꯗꯅ꯫ ꯊꯣꯏꯅꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯏꯃꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯌꯦꯡꯁꯦ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯅꯕꯨꯡ ꯑꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯇꯣꯂꯝꯃꯨꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯈꯜꯂꯝꯗꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯥꯈꯤꯗꯨ ꯑꯃꯥꯏꯕ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯈꯤ ꯑꯃꯥꯏꯕ ꯇꯣꯂꯝꯃꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯒꯤ ꯃꯃꯥ ꯑꯩꯅ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯣ ꯁꯦꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ꯫ ꯇꯣꯂꯝꯃꯨ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯁꯨ ꯇꯧꯁꯤꯟꯅꯕ ꯑꯃꯥꯏꯕꯅꯤ꯫ ꯇꯣꯂꯝꯃꯨ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯖꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯔꯦꯅꯦ꯫ ꯕꯦꯝꯃ, ꯁꯤꯗꯤ ꯌꯥꯝ ꯂꯨꯗꯧꯔꯤ꯫ ꯈꯔ ꯂꯩꯔꯕꯗꯤ ꯐꯅꯦꯛ ꯐꯥꯎꯕ ꯁꯨꯔꯛꯀꯗꯧꯔꯤꯅꯦ ꯅꯆꯥꯅꯨꯄꯥꯁꯦ꯫ ꯁꯥꯈꯤ ꯈꯔ ꯄꯥꯈꯠꯅ, ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯑꯗꯨꯝ ꯏꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇ ꯐꯅꯕ ꯇꯧꯕꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯖꯒꯦ, ꯅꯆꯜ ꯄꯤꯖꯒꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯇꯣꯂꯝꯃꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯂꯝꯃꯨ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯋꯥꯔꯨꯗꯣꯏꯅꯣ? ꯇꯣꯂꯝꯃꯨꯅ ꯁꯥꯈꯤꯗꯒꯤ ꯁꯦꯜ ꯌꯥꯝ ꯑꯃ ꯂꯧꯍꯧꯔꯝꯃꯤ꯫ ꯁꯥꯈꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯃꯥꯕꯨ ꯎꯕꯗ, ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯥꯏꯕꯗꯨꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯂꯧꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ? ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯇꯥꯆꯧꯅ ꯇꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯅ ꯁꯦꯝꯖꯤꯟꯕꯒꯤ ꯑꯣꯏꯔꯦ꯫ ꯃꯥꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥ ꯃꯥꯁꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯅ, ꯅꯪ ꯀꯔꯥꯏꯗꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯗꯣ ꯃꯁꯥ ꯉꯝꯗꯦ, ꯉꯥꯏꯍꯥꯛꯇ ꯍꯪꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯅꯥꯒꯤ ꯏꯗꯣꯝꯆꯥ? ꯑꯋꯥꯡ ꯑꯋꯣꯟ ꯑꯃꯠꯇꯁꯨ ꯄꯤꯔꯛꯄ ꯅꯠꯇꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯗꯣꯝꯆꯥ ꯅꯥꯔꯦ ꯍꯪꯂꯨꯒꯤ ꯀꯥꯏꯅ? ꯆꯠꯄ ꯌꯥꯔꯣꯏ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯨ꯫ ꯏꯃꯥ ꯀꯨꯏꯔꯣꯏꯌꯦ, ꯉꯥꯏꯍꯥꯛꯇꯅꯤ꯫ ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯦꯗꯅ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯏꯗꯣꯝꯆꯥꯗꯣ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣই꯫ ꯅꯃꯧ ꯉꯥꯏꯍꯥꯛ ꯆꯠꯆꯔꯨꯒꯦ꯫ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯕꯦꯝꯃ, ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯔꯛꯎ꯫ ꯍꯣꯏ ꯏꯃꯥ, ꯄꯨꯔꯛꯀꯦ꯫ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯊꯣꯔꯛꯏ꯫
Ising asabadubu Sakhina mamauda haizilammi. Adumna haizinbaduda saraduna liklasu kapsai. Parisu ngasi thabak suraroisi haiduna halakpat. Mamana magi nupida ising asaba haijilibadu pari masu urammi. Ma, kaino iman tawribasibo? Nate, imabu sa olap. Taso, kaino imada ngangli? Thoinugi wadu loidringaida parina thoinugi makhazaida kupakna tharami. Thoinu makut aduna makhazai adu paisinjaduna lei. Pari sauna masalda yengduna. Nang sinupini, nangona sumna tawrabadi, nang nungaigadro. Pari mamada mon sinduna. Imana namawasibu yum masi lehanindrabanina. Ngasidagi namawaiga yum masi thadoktuna chakragi. Imang isalga nungaina leho. Sakhi ngasidi gyan tarai. Asawa imalani. Imagi irasi amukta ngakpi. Imaw, imalani. Imabo amukta ngakpi. Thoinusu gyan tarai. Inama aisulali aibo amukta ngakpi. Liklana. Ima, namaw karisu nungaitaba laiti. Imana ngasi namaw bunong sibirak pasina namaw pensari. Thoino, inamana nangonda waraw amta laiti. Asumna numit asidagi thoinuga sakhiga su gyan tarami. Likla su lokhat pirami. Liklagi yumdu yamna nungaiba imung amasu oirami. Likla luhongdabagi maramdi liklagi mabok adu laikhiduba sahi phadabagi oirami. Sakhiga thoinugana liklada ngangkhiba mayamdu khaluraga ikaibu phauраklami. Matam kharagi tungda liklasu nungsiraba masanupa ama phangjarami. Asumna makhoigi imungdo nungaina pankhirami.